खुरमजरी ISTV की पाव यंगबीरब पुनमपु ताराम उक्सरी अहनबदा मरब पाव मणिपुर की आर्म फोर्स स्पेशल पावर्स एक्ट लौटोपगी वाफम लेती हाइना पार्लियामेंट फोंदोखरे PLA की बोंग अटैकता आसाम राइफल्स के पर्सनल सिरे अहम सोकले गवर्नर्स कप पोलो टूर्नामेंट की नुपा की विनर टेक्सम पोलो क्लब ओइखरे नुपीगिना इम्फाल राइडिंग क्लब ओइखरे हौजिक मपुंग मपाव मणिपुर की आर्म फोर्स स्पेशल पावर्स एक्ट लौटोपगी वाफम लेती हाइना ngarang राज्य सभा यूनियन मिनिस्टर ऑफ स्टेट होम ओइरिबा मुलापल्ली रामचंद्रन फोंदोखरे वाफम असी हौजिक चथरिबा पार्लियामेंट सेशन मनुंगदा यूनियन मिनिस्टर असिना राज्य सभा दा हांगलखिबा वांगमगी पाखोम पीरदना फोंदोखिबने रामचंद्रन मखा ताना फोंदोखिबदा अफस्पागी मखादा डिस्टर्ब एरिया लौटोकपा हाइबसे स्टेट सरकार ना पांगथोकपा थबकने अफस्पागी मखादा आर्म फोर्सेस सिंगना काउंटर इंसर्जेंसी चथनबगी दमक तवगदब मसुंग तवरुदब सिंग सुप्रीम कोर्ट की डायरेक्शन मतुंगिना चथरे गाइडलाइन सिंगाक्तबा आर्म फोर्सेस पर्सनल सिंग आर्मी एक की मखादा विचार चथब याय इंडिया की चीफ ऑफ आर्मी स्टाफ ना मागी ट्रुप सिंगना तवगदब मसुंग तवरुदब सिंग मतंगदा 10 कमांडमेंट इशू तौखरे आर्मी मसुंग सेंट्रल आर्म फोर्स पुलिस फोर्स सिंगदा ह्यूमन राइट्स सेल हांगदोक्तुना मियोबगी हक खोंगाउनदनबा थौरांग लखली हाइनसु मागना मखा ताना फोंदोखी सांदेल डिस्ट्रिक्ट की मनुंग सनबा कोंडोंग लाइरेबी मनाक्ता PLA ना बोमनी पोखाई हंदुना अटैक तौरपदगी आसाम राइफल्स के पर्सनल मसीरे अहुम सोक्तुना लाइकनखरे हाइरी ISTV न्यूज ना फम पावगी मतुंगिना थौदोक असि ngase yopung ter कमिनिक कुलुम सेपा मतमदा इम्फाल दगी मोरी तमना सटपगी कोंडोंग लाइरेबी यौगदबा किलोमीटर अबरोन तमक लापसरो मताइदा थोकीबने बोमनी अदु मीटर 15 रोम लाप मफमदा थंगना थंगना पोखाइरखिबनी थौदोक अदुदा मोरे लेबा कुंदरक सुबा सेक्टर आसाम राइफल्स की 5 सुबा बटालियन की हविलदार दुमर बहादुर सही 19 रोम सुरबा पर्सनल अमा थौदोक थोपम द सीकी लोनेना हविलदार ठाकुर सही निफुमंगा राइफलमैन उपेंद्र नाइक सही 19 अमदी आपान जाकम सही 9 कौबा पर्सनल अम सोक्तुना हेलीकॉप्टर न पुदना लेमकोंदा लाइकनखि हाइरी थौदोक थोक्रब मतुंगदा आसाम राइफल्स की आयन पर्सनल सिंग मफम अदि थोमजिनना थीबुम के तबक सतकी अयुकी पुंग 12 मिनिट 15 रोम सतपा फावबा नेशनल हाईवे थिंजिनना थीबुम के तबक सतबदा नतना मानरप खुंजा सिंगदा मखाताना थीबुम के तबक सतरी हाइरी सेरगा सिदंगासी सतखिबा बॉम्ब की अटैक अदु आइना थिंख्रबा PLA ने आइना क्लेम तौरखले लोबस की डिपार्टमेंट ऑफ पब्लिसिटी सेफ बंकिम न थोलपा चिरोलमगी मतुंगिना ngasi ayuki pung 3 makhairum taba matamda Samdel district ki manung sanba Imphal More lambi da laiba Kondong Lairembi gi kilometer ama makhairum la maleba mafam amada mapan suba Assam Rifles ki khongna patrolling setpa kangbu amagi matakta PLA gi special warfare group amana pokhai lang thaktuna landa ki landawa aduda Assam Rifles ki mi manga khudakta sikhi bagalunena atai kharana asogapan nankre asiana asogapan nangkrabalan mi singado thaudok thopam dagi miyam udringai amasong khangnadringai da Hura Lanada helicopter anina hondana puki hairi landaba ki thabak asi IGR South na Manipur loi sanuna thamada paikal liba thamakhal makha kayagi thabak thauram singbo maitiba pinana ba PLA na sanction kiba khongjangi saruk amoina satagi bani hairi PLA na yengnaba lanmi singi mathakta paring naina satarliba lanpham khudimak mai faktuna lakli lanpham khudimak miyamna lup asibo thaja bibadagi mateng pangbirapana mai pakibani PLA ki war office na sangsiliba ningtamlal asibo mai pakna ba honabada thaudang lauriba miyam gi ningtamlan mi sing tengbang pibirakiba mioi sing amasung PLA bo yengnaba thengnabada sawgatliba miyambo thagatpa phongdokpaga loinana makhata na lanjang asibo sawgat piu hairi अमरोमदा ngasi ki thodok adubo kuntaruk suba sector Assam Rifles ki brigadier masamakna hakthengna satuna yengsinkre makhata na thibom ki thabak chathari more de laiba mapan suba Assam Rifles na thodok asi thokiba ga ikoi kuidana more gate number 1 thingzinduna border sil tawkhre hairi Maitei Mayaki TT Parikya Pangto Padanatana Tonganba Common Proficiency Test Pangto Naba Taurang Lehaina Council of Secondary Education Manipuri Secretary Dr. Aishnabasandana Fungdokre Manipur Anboina April Gitan Kunipana Pangto Kadoriba Maitei Mayak TT Parikyagi Form Tabangasi Aroyo Nomitni Tribal Masung Maitei Pangaliauna Masi Fawada Miu Samanga Henmana Form Lokre Hairi Hiramaski Matanga Aiko Yupamigi Akanaba report.
Maitei Mayaki Teachers Eligibility Test TET Parikya Pangtok Padanatana Tonganba Common Proficiency Test Pangtong Nanaba Thorang Lere Haina Council of Higher Secondary Education Manipur Gi Secretary Dr. S. Nabachandrana Phongdokre Manipur da ahan boina Pangtok Doriba Maitei Mayaki TET Parikya gi matangda ISTV News na hangba wahangda mahakna wafam asi Phongdorkibani Mark ki barrier du leiro ek akhang ma makai adum to pass to makai adum thaba yana na bagi I report in a teaching profession on the teacher eligibility test from the Sandragasu. Karigumba Taba Mahayan Kamaki call Pokolapa, Mashum Shumba, Meti Mayeki, the Eki, Irolgi, Havamini, Haven Simba, certificate to Council People certificate to Piragati, Mauna Karahana, Kanazaba, Pambayavi, Kudong Java Lapayai, and a Kalaga, Council now, Committee Lepnaraga, Mete May Proficiency Test. Pangthong na ba officially ngai si da bi tawring ngai da pun pangthong min na ba akhoi government executive leire the government su madu yam thu na pibi rakani habi ya sa su akhoi tawi masi leire la ga di he na su mi si yam khulakani habi gi asa da thamje Lakliba April ki tangko ni panda pangtoko doriba TET Parikya asigi ngasi aroiba form thaba numit ne lamda masida leiriba tribal amadi maitai pangal mahiroi sing yaungna ngasi masing yam laba myoi singna queue da form launa ki punna myoi lising manga gi matak hen bana Parikya asigi namak form lawi haina Council of Higher Secondary Education Manipur gi Secretary Dr. Nabachandrana Phongdorke NCTE gi guideline matungina Parikya asi thagada ba general candidate singna chada humpu amadi OBC schedule caste schedule tribe amadi physically handicapped candidate singna Chada Yankai Mark Pangba Orgidabani Hare. Chahiki Agi Mamang the Honaduna Lakpadu, Handak the Mate Megi, TT Parikya Pangtokba, Ngamba Hibasmak, Manipurgi historic moment, Amani Hiraduna, Education Minister would target Pangdoki. Parikya Asida Punamak, Sama Yankai Labagi Manunda, Paper 1 Amadi, Paper 2 Lagani Haki. Mate Mayak Language Expert Committee Amadi, Lord Bunungsi Jabamus in Honavadagi, Kongtang Asilapani, Greater Infalda Center Orgidaba Parikya Asi, Mapung Fananaba Miamna, Parikyanumita Ban Blocket to begin Habawapam Pongdoki, Loinana, Question papers in the syllabus amadi pattern gi matang da su secretary na makata bu wapum Phongdorke search eligibility test mete me ta tobasi masi hoji ki government sina yamna thawai yaw na hona biraga lakhulakpa adugumba amani aduga council da sina birapa general knowledge aptitude test da 30 marks ma leiba par 1 ge ko general knowledge and aptitude test da 30 marks ma leiba adegi 30 marks to give part 2 the equivalent language proficiency test based on the class 12 subject syllabus 12 ki syllabus the based over 120 marks ma laigani ani si punjal laga koi punna 150 marks na sagani thamiba poetry prose functional grammar reading skill writing sinasingba sidai sida koi equina test ni hairaga masi e bagi ngambagi sang si leirong gadra e rong ba hairong gadra kana khangduk na ba yana na ba khoine esema happy si 10 marks ta the letter writing 10 marks adagi report article advertisement the invitation structure application the paragraph writing haiba asigumagi monga maka hangani masida 10 marks masina khoina magi writing skill se khoi somdagi pick up tawgani sumain tawdana koina yamna wana honaba lek sarkar gi sum report asi yamna matang saba aduga tiasik oiba chang laiba tungi mirol mang amasung ani gi taina bamda sanagi lamayama hangdu obri na lawje adu masida chitananda ba leitana khangba chasing mayamdi thabi hongna na ba koina council gi mai ke ti appeal tawjani ISTV Paugidamak Mboya Ning Togzambulena Naurebam Phillips Infal Amaromda Milalna Maitai Mek Saukadanaba Lepalitana Honari Milali Kungzang Asibo Miam the Kambidana Sabut Pirapagidamak Tobimal Kambasu Lakle Lunana Ukong Sang Irabot High School Amasung Singzamay Toksum Lakaida Milalgi Masalo Sing Hangdok Rehari Court ki hukum leiringaida LDA na police kaloina fumsang sing hanjin thugaina ba hotna badagi sahi sa kayagi mamangdagi loktak pat ki fumda saidangdan leiba ngami sing wakal leina na badana tana BB stroke tawduna siba yauri hairi mamangda loktak development authority LDA na Manipur sarkar na siamba eki matung ina fumsang satret homudra teret mai thaduna mangan krama matungda lemori ba fumsang som kontraum doi thudik na ba honara padagi tongan ba association singna Gawati High Court singna padagi
ꯄꯗꯒꯤ ꯀꯣꯔꯠ na makha tana leori ba phumsang sing thugai bi yaroi haiba rai ta ki ba lekhrabani rai adu ki mayokta ikoi kuidringai da LD authority singna moirang police ki personnel singalona thang paiduna phumsang thugai ra mi haiba ki damak ngami singna media da songna pian da phongdora pa lekhi ba natana court ki hukum thugai haina Guwahati High Court wakalak padagi contempt of court ki hukum amasu takri hairi ngasi amok LDA ki authority singna mafam adu da sangsil padagi ngami sing mi pai ba phauki makhoi na sangla pa khudingi ngami sing lang amasung nga fana ba khusukolai sing amangata thokalli haina su ngami sing pu ami sing da phongdokre iramasi ki matang da Loktak Fishermen Welfare Association ki secretary Rajan Kawami amana pian da wafam kaya phongdorakli accident thobagi thodokta nupa amasuma ki loinabi lekhidre thodok asi ngase yopung mapalom taba matamda singjamai police station ki manu sanba tidim lambi gi skon mandi maya da thoki bani thodok adu da lekhidraba mi ani adudi Ramlalian Sainipu apokpa Banlamon amadi ma ki loinabi Lalson Nauri alias Maubinu Sai Contrataret Sursanpur gi Benkai Renkai dagini ISTV news na phama pawgi matungina lekhidraba matai manau asina gari apache tonglaga lakpada bolero amana thengjinbada makoyani laikidabani hairi thaudoski matangda singamai police na case am lawkhre asi baksang ani postmortem gidam rimski mokta thamkhre Red Ribbon Superstar Choir Competition lising netara humi pangthokre masi Manipur State Arts Control Society Max na sinduna MBC Central Sarsta pangthoki batharum aduda Max ke project director Dr. Silas Kumar Chaurasia MBC Central Saski Pastor Reverend L. Sinsen Romai Susuyaki tharum ki saruk ama oina Max ke deputy director Dr. LR Komna Bexis of HIV amasung AIDS ki matangda wangangki tharum aduda Reverend Simpson Rongmaina ekoi punamag jati kanup tongan jarabasu isor di amatani HIV amasung AIDS ki issue asi max khakta da sinaba yaroi ekoi pumagi thaudang lei ekoi isai sana HIV AIDS ka loinana hindi haiduna laithopa tawroidabani haiki Silas Kumar Saurasiana competition asi atoi hen sangdanabagi mathakta HIV amasung AIDS ki maramda miyamda message sama pinaba pangthopani HIV amadi AIDS ka loina hingleba miyo singbo aikone nungsina loina biba amasung ikai kunafam thoi na oriba singna yauriba pangal sakti phataba lambida sijenabagi mahuta apaba lambida sanaba honagadabani phongdoki United Nations has also aimed for 2-3 years. 3 zeros includes zero infection, zero discrimination, and zero death. And for all these 3 zeros, one aspect is relative. First one is zero infection, means we have to have concentration on preventive part. How to prevent? For that, you have to know what the issue is, what to do, what not to do. Those things I feel my experts and some other speakers will explain and elaborate. Tung the competition ki saruk ama oina team kayana choir sangam nakhi Malem gining tam yawol gi hoda yamna tangna tholagadaba yawlo singi marakta wakal manadaba yaw asidagi nathrelaba sudo revolutionary amagi lisasatpa loi saba singna KCPMC bu leibak miyam mamangda yonthopa khak ngamloi haina lup asina phongdorakli Indiana neo-colonialism bu mapung mari fanabagi damak satharliba lalong khudimaktagi KCPMC KFL singna yawul giliklam amadi miyam gi ihul karino khangna asepa phirep kolonena ning tabakang leipak amagi damak lepli lamyan be irawat ki wakalon pan mongolet ethos bu mangandre amadi lupki maroi ba pandamasi Federation of Sino-Indo Burman region amadi region asigi liberation tawbana oiri masida khodong saba kharagi damak India ga wakhai na banatraga makoide sangjaba khak tawroi hairi
Lubloi singi marakta suspension of operation haiba mingthol ama hekta pisinduna amam toina surrender tawholaba matungda KCP alpha KCP beta haiba mingthol piduna mass surrender policy silakliba asidagi hendoktuna ning tamakang lepak amagi damak stick rule amasung iron discipline amagalunena KCP MCbo lukmai da haptana yontopang mayam ama thorakli oiliba leba ki ning tamna lauda samnaba thokliba talak asida phamnaiba singna sudo revolutionary singa lautuna raga miyam gi langai pukai hayat pake thabak ama sathrali haiba khangmangamle masita siandaramba white color crime khudimak lup asina ngakpiba tawroi hairi mai pakpa ma oinabada isagi haisingma madi sangdam naba darka lei haina ICM gi director Dr. Case Swamendrana Fongdokre wafama singasi imphal sinuna DM College of Science ki auditorium da pangthokiba Bikas Mela kam Sara Yosga Job Fair da pangthokibani tharum aduda DM College of Science ki Dr. L Novin Chandra Hanagi Youth Coordinator Kumari Sitra Dr. Case Manglem Bimadi Dr. Ait Sarojinina tharum mapu singone saru yaki Director Swamendrana mai papa mi ama oibada isagi skill lehen mamasung competition kayada saru yaba darkar oi phongdoki Without competition there is no strength I don't know this strength say the bigger the guy targeti ni me am thenaba mayam exam yoba model na you follow rekta ba bodu me am dina next step ka dore matham de ka kona gena smana kan kona present ka dore na di lok sigi gyan di knowledge me am do matham step by step takla kana South Korea gi Koyungpuk National University de pangthokadaba lingual orthodontic course is a hospital gi orthodontist consultant Dr. K.S. Nilsandra Saru Yarugani Haina is a hospital and research institute ki AZM Santos Sekharna Cherul Thadurkli Star level mega blood donation camp amadi awareness program galunena Club 25 International Manipur launch tawre ngasi Club 25 International Manipur amasung Manipur University gi NSS cell sinduna University asigi bus stand da pangthokiba tharam aduda kairau kendra gi MLA Karam Thamarjit yauna tongan tonmi kayana saru yagi Manipur da leriba tongan tonba public hospital RIMS hospital amasung Jenims hospital na simbana sponsor tawduna pangthokiba mega blood donation camp aduda Manipur University ki mairoi kayasu saru yagi tharong gi CBS oikiba MLA Thamarjitna mi amana masana yana EP na bkhot nabada sililang ni basingna hana mi adubu gyan tahan basangi haiki aikoi phajana ground reality si takpi la ba convince to viragati donor si watte ba aduna to bida mi me ta pharaga na hoi donation dona blood chingi hagati ya ta ba Manipur gi wana education gi hagati university na to pore adu masida nasagi lakataba expert bayamdina ngasi wa khara ngangi baibase every student amadi every live volunteer singina makoi yumno na pukine se ayya se patha chabane blood donation camp aduda Manipur University gi mairoi kayana tongan tuan mami kayana idan tawba aduga mari lenana hiramasida khang haira mi amana fongdorapada EP ba matamda miyamna thoina kiningai oide haiki EP basigi ki basi koi khangna tabanina lei haiba tare aduna ne ngasi akoina blood donation camp hexil libagi mangoina na or iroina na akoi blood donation awareness campaign haina amom tawris kano da mayam gi koi puning da wakal da leiriba akiba do adu khatang puaga mayam si donation gi motivation pina na baina adumaina tawjaba plan ni Indo Varma Sunurota bus singna gari sien da bagi khongjang sangsang ki badagi nomagi sara tanjaba me kayada awa pire haina BJP ge media incharge Robin Blake in thador pachirla mana khangalakli government asina road permit piba matamda tungkoina sanaba yagadaba transport policy amadi traffic rule thamgadabane ataba matamda yanaba puraktuna bus service tawngadabane amadi laita laire singi awana kannanaba thabo paikhatgadabane hairi amarom na handak police na kaitel manbida driver fubagi thabak sathakiba adu Manipur Drivers Welfare Association na yengsilori hairi Imphal Jiri lambida squat tawduna gari saliba makai asingba thawduk leptana thokigani masjidagi kannabagi dam mafam khudimakta ROP thambi haina maine basing being singsilakli ngarang Imphal West District Sekmai Police Station manung sana leiba Sekmai Nongthomam da leiba angom nilagamol
Nilamangol kauba mioi amagi nongna saba yumgi manakta tauba gawa amada mioi ahum laikidaba adu masaman kham ngamkre gohada laikidraba mioi sing adudi komdram surasandra sai kuntra apopara gumani sekmai laipat wangudagi haujikna sekmai laikonda leiba namairapam apon sai kun apopa gandhi amadi samaro nomai thektagi maibam boisa sai kun apopa ibobini makoi generator na goha makhadagi ising singthop amadi amot pasengdok lingaida phataba gas thopadagi laikidaba oigani thajanari yumkai sabada sizinaba cement brand makhalama oiriba Valley Strong ngasidagi Manipuri yonba yararoi haina ifsana thingin yumkai sabada napsinbagi sangka hena watpada brand oibana tongan mamioi kayadagi customer nipana complaint tawrapadagi hairiba cement ase tingin mani haina ngasi kaisambata laiba ifsa gi office ta pangthopa pawmis ngona bamada president Elangbam Johnson phongdokibani Kasa district ki Barak Valley Cement Limited na saba brand asigi distributor na Lakipu de laiba MSRP traders ki Bisnu Roy ni hairi mahang na makata aduna porompata cement dukan phamami amadagi tongan ba customer sing asina yum kai sana na ba cement lairubada kahen napsin dabagi case kaya lakhi masida hakthingna dukana tel satuni yengminabada asumo oiram ki hairi low grade quality oiba cement asina Manipur khodong thiba masung misimina thopa yaba leibadagi asoiba kaya asigi matangda company na clarification pidriba makai athingba thamle miyam nasu pot leibidana ba masung dukandar singnasu yonbidana bu wafam phongdoki loinana company na lapsi sing asigi sengdo warul pidriba makai athingba si thamgane contractor amadi engineer singnasu hariba brand ase departmental works singda sizna begin wainasu mahang namakata na apel tauki Very strong cement company is high-tagi karmain tawduna haziki cement asida koi curing ji tawung amdana karigidam to usba yadrino masiki defect karino haibigi clarification ma pidri phawdi koi kudal asidagi Manipur da haziki Indus Valley koi very strong haiba cement je koi masiki branch leiba yonbasi koi kudagi tinjale hana koi ma thamjari Milk Producers Cooperative Union ki thau pupa singna lesngani panagi ngasi fabada lupa crore mari hena lana sizna kri haina union afsigi majority group ni haijaba singna Manipur Press Club ta pawing famamada phongdokre group asigi pi ganeso kawbami amana sarkar na thadara percent pham kaya union asigi lusingba singna lana sizinari haiba maral sibu wafam kaya phongdoki amount sing asigi mikawan marmoidana hanjina mohina board of directors sing ase puning wana marmoidana election ase mohina tawagi bab laite masi Manipur miyam singabani masida Manipur government jauna khoige thogli ba siguma thobok sing ase Manipur government chu senadi haibadi ko haibumanlo masi Manipur miyam singabani Manipur miyam singabani amadi ekoi society singo hantaba mi jingri bani haina ekoi ngasigi press conference asida aina samlapna thamjali Manipur Dramatic Union MDU gi Manipur Doirak Suba Bat Anniversary gi mari lenana ngasidagi All Manipur Folk Drama Festival haudokre Union Sigi Holda Pangtokiba Thoram Aduda PhD Minister Ihemo Sandra Sanginate Academy Awadi L Birendra Kumar amasung Union Sigi President KSS Iboholna Thoram Mapu Sing oina saruyaki Thorong mari lenana Saknaraba Theatre Director Ratan Thiamda Manamatum Piduna ikai khumnaki lonena Lisingni Tarahom doigi MDU Award singyan thoki award basing adudi Gambini Awata Hizam Siam S Sauba Awata T Priyobata Y Ziban Awata Y Rajenda Piduna Theatre Lamda Sar Yabagi Damak artist sing bapun thawatki CBS Oikiba Minister Ihemo Sandrana Manipur ase Arden Kalsa Lamda Pukai Thanalaiba Lamdamni Theatre gi kala asida Kato Karba Kaya Ning Sing Mamadi Nasiri Mirolna Kala Makal Kaya Asi Yokat Pahibasi Tawdaba Yadraba Tabuk Amani Haiki
Khawai Soy the Labour School of Nursing Porompat ki capping ceremony among asi pangthokre tar school asi campus ta pangthokiba tarom aduda school gi losima oja sina saru yaki tongan cultural item kaya galune na pangthopa tarom aduda taramathui suba batch ki lamp lighting amadi capping ceremony pangthoki Lok Sabha election naksilak pagalune na BJP Manipur Pradesh ki state level political affairs committee masem kre Committee aduda parties ki president T.A. Sauban chairman oiri aduga co-chairman na hanagi minister Professor Gangumai Kamaine hanagi speaker Dr. H. Borvabo masung hanagi president Sandi Kumar Sarman Singba Lusingba Singh committee aduda member oina yauri ngasi anganbada kaksing da laibak lay gas service ki geta Chinese hand grenade bomb amalera madagi kaksing police na lawkhat karba matungda case ma register taukre bomb adu kanana karigi damak thamna mano haiba sapsana kamangamdri hairi Ziribam subdivision gi settlement office staff singna matong huk taba thaba kaya tawbadagi mawong sadaba office ama oiri hairi Ziribam correspondent na pirak papaw gi matungina office asig staff singna masagi lanai lam lepsin na bamasung land record tawbada aranma kaya yawbana Ziribam gi praja singna penadre masigi matakta staff sing aduna misamikai naiba thawong kaya sadari railway line semagi compensation pibada settlement office staff singna sel lauki haiba wapam kaya so miyam na ngangnari amadi atai hiram kayada amor pathabak thoram kaya sathari hairi hiram masika mari lainana authority amadi revenue minister oriba T.S. Devendrana miyeng sangba fagani hainasu miyamna phongdok nari hairi Imphal West District Police Commando na lamsang kaithil dagi fare hariba ningombam siam kanhai Elias kanhai sai kuntaret apok parawai lamdeng kunau hariba mi asi pripak amasung masiglan mi sanglop red army ga karigam hiram amatada mainan de hairi mangwandagi fare hariba hand grenade bomb adusu lup asiga karimata mainan de haina pripak ki publicity officer Sanju Oinam na sengdok chero lama thadorkli hauji makhata pa paw laktringeda sanabagi paw Ngasig sanabagi pawda Texam Polo Club A na kulumdarak suba governors kam invitation polo tournament for men's ki winner oikre aduga Imphal Riding Club A na tarani thorak suba governors cup women's polo tournament ki winner oikre Manipur horse riding and polo association sinduna mapal kangji bana satharakpa tournament asigi losinbagi thoramda governor Gurbasan Jagat veterinary and animal husbandry minister Gomidas Konthaujam amazung yasamasung tourism gi parliamentary secretary M Prithviraj Susabiyaki ngasi sanaki banupi ki final match da Imphal Riding Club A district pana sagol kangzai lupo panjal taret sunoda maiti piki Imphal Riding Club A ki panjal taret adu A Ramabati amasung KS Havina panjal ahum san kilonena P Premabati na panjal amasan sinduna sauna mai papangam kibane Nupagi final match da Texam Polo Club A na Manipur Police Sports Club A bo panjal mari ahum da thoiduna winner oikibane Texam gi panjal mari adu ahanba sakrada P Ojitna panjal amasanduna mangjil thana sakhi anisaba sakrada M Maniharam song P Ojitna panjalam sanki ahan masung anisaba sakrada Manipur Police panjal amat sanmangam khide ahum saba sakrada Manipur Police Sports Club ki S Bimol na panjal amasanki adubo sakra sida Texam gi panjal amata score tawkhide akan mamawangda lamba tawduna sanaki ba match aduda Manipur Police Sports Club na panjal ani S homogena sanki sakrasida Texam gi P Ojina panjal amasandna maipa ki bane thauramasida minister Gomidas Konthaujam amasung parliamentary secretary M Prithviraj Singhana haingangi marjing da poni gi damak lupa crore kaya sangna semgatle masi ataba matamda loisinduna lamdam asigi sagol bunungsi bamasung polo masanabo pamjaba sanaru singda sauna kanaba pirakani haiba wafam phongdoki Governor Gurbasan Jagatna Polo asi lamdam asigi traditional game oiduna angam athau singna sanara madu haujati misam sina sanaba game oire adabu poni sing asigi pibam di ipapagatri maramaduna poni sing amasung polo masanabu sakhonabagi damakta punamaki support tangai fadri scientific oiba mawongda lamdam asigi poni breed po yokhatpagi tangai fadaba lay loinana toina tournament sing pangtuktuna masana asibu yokhatpadana tana poni basu yokhatsi haiba wafam sing phongdoki the number of polo enthusiasts in the state remains static and therefore there is a need to garner more support for this game, especially from the youth, so that the pride of the state continues to flourish. Even now, most of the players in Manipur do not come
from an elitist background, and their interested against needs to be nurtured so that this state will thrive. Veteran polo player Marida Governor Lupalising Taratara Nupigi Mass Paski winner Wiraba Sinkai Nuba Polo Club Amasung Nupagi Mass Paski winner Wiraba Kurai Polo Club Lupalising Aum Women's Polo Tournament Kirana Saptaraba District Pana Saul Kangze Lufta Lupalising Tara Humdoi winner Wiraba Infal Riding Club Ed Lupalising Taramanga Nupa Girna Sap Wiraba Manipuri Police Sports Club A the Lupa Lissing Kundra Champion wherever Texam Polo Club the Lupa Lissing Yankai Mana Piduna Ikai Kunaba Utki Nehru Yuva Kendra Sangatana so Manipuri Sanari Sing Yokatuna Olympic ta medal Lobangam Nabahonagani Haina Sangatana Sigi Bara Pumaki Oina Vice Air Force Wedibi Kumari El Tilotamana Fongdokre Wafama Singasi Nehru Yuva Kendra Infal Gimi Makada Universal Service Association USA Masung Langtawal Kunja Welfare Club Anina Sinduna Langtawal Kunja Sevedar Lampakta Ngasideki Hauraga Namit Omni Suna Pangtokadaba Inter Youth Club Sports Meet Haudopaki Thoramda Fongdokibane Thoramadu USA General Secretary S.D. Das Lilong Naga Pansat Ward Number 1 Councillor and Sorojini Debi USA Special Secretary K. Malemnganbi Amasung Atai Club Kimas Naiba Miyake Asosaruyaki Tharomasi Wangaladuna District Youth Center Coordinator Y. Laxmana Sanaroi Kaya Yokat Nabapanam the Sports Meet Asi Pangto Panihaki CBS Oikibi Tilotamana Sangatan Asinasu Manipuri Sanaroi Kaya Grassroots Sangotuna Malem Gitakta Puto Patanatana Olympic the gold medal Fanganaba Angamating Pangani Haiki Potential level of hadi nasi samasiga principally adun level of the burden of the and like the motori karino haraga let the youth of the Indian nation be not a burden to the common society shinaba and like in any angle one or the other command the utama or the empowered or so we should be skilled in any sort but you main very component in my case the Puna team ni Pana Saru Yadana Pangto Liba Tournament Sigi Haudopum Numita First Ground LCDC Amasung LKHCC Sanaki Aduga Anisaba Groundana UPWA Amasung LKSHU Sanaki Alma Grounda LCDC na LKHCC Bu Panjal Anisino the Mighty Piki Adug Anisaba Groundana UPWA Amasung LKUS Sanaki Baduda LKUS na UPWA Bu Director Manga Home the Mighty Pikre The Department of Youth Affairs and Sports na Sinduna nga sidagi Common Lampak Sports Complex ta state level notice games haudo kre pun na discipline mapan da pangto kada games sa haudo pake thoram da Infal West ke DC ke Radha Kumar Singh second IRV ke COL Ibotomi Singa saru yaki paika scheme ke makha da pangto kada ba games sa haudo pake thorang mai lenana yas ki joint director Pramodana Impal da lakliba August da pangto kada riba notice games ta state asigi represent tawna bagi damak state level oina any games asidagi selection tawgani any games asida set asina lisang sit namasing yamna champion oidena lakli handak su state asina champion oina bohona si aibo wafam sing thamki tawramada saru yakiba DC Radha Kumarna pungning haksang galonena sanaru sing state asigi mingset putna bohona haibo wafam fongdoki games asi athletic event pangtok tuna haudoki Nehru Yuva Kendra Infal Gimi Makada Sajing Inat Kan Malufna Sajing Kangzi Bona Satarapa Ahanba Block Level Inter Youth Club Sports Meet Nasiloshan Kre Timni Pan Saru Yaduna Satarapa Sports Meet Asigi Football Gi Final Match Ta Sajing Welfare Club Mamalekaina Mingles Club Sajing Awanlekaibo Tie Break Ta Panjal Marisino Da Toy Kre Volleyball Gi Final Match Ta YCGC Konjang Lekaina MRC Sajing Myrin Kongbo set ani amada aduga nupigi tag of war final da CWC Mamalekaina Mingles Club po Panjal ani amada thoiduna champion oikre Luang Popo Cricket Ground Satariba Elite League ki ngasisana ki ba match ta YWC Langthawal na Trau kwa Kethelbu ran taramede thoikre YWC gi Prasanta Manina wicket mari lauduna menu the match ta kre CH Thamomasa High School gi sahi gi Sanabagi Toram Sidagi Lamboy Konang Kong the Labor School Sida Hokre, Namit Unisatagada Toram Asigi, Haudopada, School Management Committee Chairman, Song Tang, Toibamasum, Taudam, Suzaborosu,
songtham thoiba masung thaudam sujaboro susar yaki tongan tongan ba mahiru singi canadian singna piba mas park salami simges na okay Sandel Zila gi manung sanba sapi karong amasung anal kholel ani gi marka saba sakambele vris ngasi Sandel gi MLA nonglo Victor na PWD gi engineer singalo na yang sinkre lisuni tarama thoide gi hauna SPA gi makha dal pa crore anirom sangna saba sakpi karong gi kilometer nipalum salaga laiba thong ngasi lakleba me tha phaw gi manung da loisin gani haiba gi thajaba saru ya gi ba Sandel gi e milen na pawma sina phong dokhi khongsat ka mari lenena MLA Victor na thonga do ningthina shana ba masung quality control tawna thabak sunaba MLA na appeal tawki Varat pumagi oina petrol gi mamal nga sitagi hantakre petrol gi mamal hantaki asina maram oiraga Manipur da so petrol gi mamal lupa aniga paisa nipu hantakre hauzimaki oina sursampur ama sungjiri bam yaudana atai mafam singda pigadaba petrol gi mamal ase liter da lupa homputere ka paisa kuntaro diesel na lupa nipu nipanga paisa tar oiraga ni sursampur gi oina petrol liter da lupa homputere ka paisa kuntaret diesel lupa nipu nipan aduga paisa taret jiri bamdana petrol liter da lupa homputere ka paisa hompuni thoi aduga diesel na lupa nipu nipanga paisa kunma thoi oigani hairi hauji ngasi nomgi oiba